पाउसेद युमफम ओइबा मरोइबा पाउ खराब दे तौजरी हौकिबा पुंग कुनमरीदा पियोइ निपान सिखरे समगा कुन तरेत न पॉजिटिव ओइखरे था तरा मरीदा सिखिबा मिसिंग तगी सही असिगी मे अमसुंग जुन द सिखिबा मिसिंग न हेले मणिपुर कोविड की अहान वेब लाखिबा कुमजा लिसिंग अनि कुन के मार्च था दगे चलिबा सही असिगी अप्रैल था फाउबा हाइबदी था तरा मरी असिदा सिखिबा मिसिंग दगी सही असिगी मे अमदी जुन था द सिखिबा मिसिंग न हेले मणिपुर कोविड-19 के अहब वेब लातुना इहान हनब पॉजिटिव केस थेंगनखिबा कुमजा लिसिंग अनि कुन के मार्च कुलहुमदई की चलिबा चही असिगे एप्रिल कुंट्रा फाउबदा मणिपुर पॉजिटिव ओइबा मियोइ पुन्ना चामरी कुंट्रा मथोइ सिखिबदा चलिबा चही असि ओइना मे अमदि जुन थादा पुन्ना मियोइ चतरुक तरग तरुक कोविड नंबरम ओइरगा लेखिद्रे चलिबा चही असिगे मे था खक्तदा मियोइ चहुम मफुगा मरी अमदि ngasi jun kun phawba ki manung ta mioi chani kuntra gani thoi covid नंबरम ओइरगा पंसी पिखम नानख्रे मणिपुर कोविड-19 नबी सिबगी चांगसी हौखिबा नोंगमनिनी असिदा खरमखै हंथाबा ओइ हौखिबा मे था मनुंग द कोविड नोंगमदा चांगचत मियोइ तरागनि थोइगी चांगद सिखे था सिगी मनुंग द ख्वाइदगी नेम्बा चांगद मियोइ अमदि ख्वाइदगी वांगबा चांगद मियोइ कुलुमदoi फावबा सिखे मेगे मरी अमदि तरेत ख्वाइदगी नेम्बा चांगद मियोइ अनि अनि लेखिदे अदुगा मे तरागा मपंद मियोइ कुलुमदoi सिदुन कोविड-19 मी ख्वाइदगी यामना सिबा नुमित ओइखे जुन थागी ओइना गरांग मियोइ तरुक सिखिबा अदुना ख्वाइदगी मी जामदना सिबा नुमित ओइखे लोइना जुन तरागा मथोइ द मियोइ तरागा मपन सिदुना था आसिगी ओइना पॉजिटिव ओइबा मियोइ ख्वाइदगी यामना सिबा नुमित ओइखे चलिबा चही असिगी मे कुंट्रा द नोंगबदा मियोइ लिसिंग अमगा सुकना कुंट्रा गनि थोइ पॉजिटिव ओइदुना ख्वाइदगी मी मसिंग यामना पॉजिटिव ओइबा नुमित ओइखे लोइना मे अमदा अपुनबा एक्टिव केस लिसिंग अमगा सदरुक यांखै गनि थोइ ओइरमबदगे ngasi फावबदा पुन एक्टिव केस लिसिंग मापन चतरुक तरागा हुमदोइ द लैरे अमरोमदा मणिपुर लेखांगना स्टेट असिदा हौजिक संदोरकलिबा कोविड-19 की वेरिएंट असि डेल्टा वेरिएंट नि हाइना लाउथोकपा लैख्रे स्टेट असिदा नारिबा वेरिएंट असि अतोपा यावरिब्रा हाइबा खांतोकतनबगिदमक तोगान तोगानबा सैंपल चामगा मरफुमापन तोगान तोगानबा टेस्टिंग लैबसिंगदा जीनोम सीक्वेंसिंग तौननबगिदमक थाख्रे स्टेट आईडीएसपी की खुथांगदा सिटी भेलु कुनमा की मखादा सैंपल सेंटर फॉर नि एनए फिंगरप्रिंटिंग एंड डायग्नोसिस थादुना टेस्ट तौबदा सैंपल तरागा निपान डेल्टा वेरिएंट ओइरमलबा तुंगदा रिम्स तगी सैंपल तरागा मपन अमदी बाबिना डायग्नोस्टिक तक सैंपल यांखै इंस्टीट्यूट ऑफ लाइफ लाइसेंस भुवनेश्वर दा हाना थाखेबा लैरे मदुगी रिपोर्ट फंगद्रे मसिगी मथक्ता जेनिम्स अमदी रिम्स तगी सैंपल होमफुसु नेशनल इंस्टीट्यूट ऑफ बायोमेडिकल जीनोमिक वेस्ट बेंगल दा थाखेबगी रिपोर्ट हौजिक गायरगा लैरे अमरोमदा हौकिबा पुंग कुनमरी द मियोइ लिसिंग मरी चामरी मफुद्रा मथोइ टेस्ट तौबदा नुपा चनी हुमफुगनि थोइ अमसुंग नुपी चनी हुमफुगा मंगा पुल्लगा मियोइ चंगा कुनतरेत पॉजिटिव ओइबा थेंगनाख्रे ngasi goina test positive ki sangasi sada 11.73 oiki masi hokiba numit kharni asida khwaidagi yamna sang oire positive oiba thena ki basing aduki manda rems hospital da kuntra jenims da kun district hospital sing da sahum kuntra ga mathoi amasong atai testing center sing da samagani pu taruk positive oike baraga sida hokiba pung kunmari da state asida mioi nipan lekhide positive oiba lekhidaba mioi nipan aduki panungda amana इम्फाल वेस्ट दगिने अनीना इम्फाल ईस्ट दगिने अतोप अनीना थौबाल डिस्ट्रिक्ट दगिने बिष्णुपुर कक्सिंग अमसुक चोसानपर दगिना अमममने नौना लैखिदबा मियोइ निपान असि हापसिलबा तुंगदा मणिपुर दा पॉजिटिव ओइदुना लैखिदबा मिगी अपुनबा मसिंग लिसिंग अमगा सुकना निफुगा तरेत यौख्रे अतोप पाउ अमदना मसक खंगबिद्रगसु नागादी नेशन ओइना हिंगने आई एम नागा सिंगना नेशन अम ओइना निंगतमना हिंगबा हाइबसि पोकपदगी लोइना रखलबा हकने मसिदा अतोप लेबाक नत्रगना कनागुंबा अथॉरिटी अमतना रिकॉग्नाइज तौबा नत्रगना तौदबगी खेनबा लैते हाइना एनएसएन की पॉलिटिकल विंग जीपीआरएन की मिनिस्ट्री ऑफ इंफॉर्मेशन एंड पब्लिसिटी न थादोरकबा चेरोला मना हाइरे चेरोला सिना मखाता हाइ नागा सिंग असि हानदगी हुना मनिंगतमना मसागी नेशनल राइट की मखाता हिंगलकपने तुंगदसु अदुमक हिंगखिगने हाइरबा राइट असि मतमगी मतुंगिना मांगखिबा याबा पोसक मनते मसिगी महेक लारबा खुदम ओइना मालेमदा ममिंग लेरबा रोमान एम्फेयर अमदि ब्रिटिश एम्फेयर मालेमगी लेबाक क्या मतम सांगना लौसिनदोन थमलमलाबसु मतमगी मतुंगिना जवल इहौ क्या ग लोइना लेबाक सिंग अदुकी नेशनल राइट फंगजखिबने मसिदसु नतना असिगुंबा मीगी लम करामबा लेबाक सिंग असि मतमगी मतुंगिना लेखा तारकले मसागी असेंगबा नेशनल राइट न जुंपम ओइदुना सेमगतखिबा लेबाक सिंगीदी नोंगमा नोंगमगी चौखटपगी थाक वांखलगले अदुमैनमक असिगुंबा जवल इहौ असिदा मसागी मारानाय ओइजबा खक्की यंगलगा खोंग थांजिनदुना खुदोंग चाबा लौनबा होनारकपा मियोइ क्यासु लैतबदि नते असिगुंबा मियोइसिंग असिना लेबाकी अमदि खुनाइ असिगी कानाबा खक तौरक लोइदबने
Maram asina miyamnasu aina singna mi masak khangna loinabagi tangai fadaba lei. Asigumba miyoi sing asina NSN busu thengkhang ker temik chat thianaba made laikha tanana bohonar tabanate. Makoina NSN gi mayukta tokan propaganda kya santuk tun miyambo lana lamjing naba honare adubo lubasina matam gi oina asigumba khuraki ina lai charakpa kaya asi mayuk naduna lagle. Makha tarakpa atopa pau amatana thau mamal hengkat paki matangda minister ki section 1 Housing Manipur petrol gi mabal hengkat paki matang Manipur gi Minister Nongthombam Birenda Lebak Miamda section 1 ka thamlake. Manipur gi Minister na thau gi mabal hengkat paki matang Lebak Miamda mahakna ai nungsira pamarap seng mamang da suker kana hai ki bagum na thau gi mabal hengkat pase mayam na pan mata bu oir basu tangai fadaba amane masi ruling party gi damak tau panate masi gi matang da pung kana hai jage housing maki oin athing bakya leibak curfew lockdown state sing gi marak da pot hon bada ating ba sina sing ba maram na sel lak pagi sang chahan thare maram maduna sarkar na arai bapuna makta ki sel tan da ba yade masi ki mathakta thau gi tax se ruling party si ki na ba khongat banate ado india gi missing gi jai fana ba ki da maktane haksel gi da mak sel khars tawri ba kaya asi ekhoina tokthok pa ya banate jati gi da mak hada miang thamba sarkar asin ekhoi ki haksel gi sector asi sahi amma khara hen basida saukholak liba leibak amagi thakta leram ba gi saukholaba leibak ki thakta pukat ki ba maramna haksel da tauba khars asi jamna hengat kre lan gi matam da tauba gumna kham thengba thaki laboratory sing covid test tawna ba center matam khara gi oibo hospital oxygen plant oxygen concentrator sing sana da pamapam ventilator PPE mask sanitizer adia samudra amsung kangphan lambi gi upai kya semgale masigi mathakta sarkar asina contract basis ta jamlaba missing nekle COVID vaccine ki paisa mangjong na pithokli amasung makhata na kap ki thabak su chathare ikui dana State Bank of India SBI ki economic wing ki report amada India ki marwaiba state kunda vaccine kapthok matamda changadaba apun percent famsi lupa trillion 3.7 lupa crore lakh 3.7 ni haina puthoke masi jun thada ayamba loisilagani haina thajariba handaki lockdown asida lupa trillion 5.5 mangba adudagi jamna hanthaba senphamne COVID ki mayukta soknariba lal asigi mathakta China gi mege degi LOC da ki halakliba asina kam do batai galwan gi wathokta jawan kun thawai thakiba adu kakhoklabra jati asi irai laida mina khut thaba yawba mongda lehenba yade emergency lakpa matamda isa ngak thokchana bi kidamak sem saba yengthiba jumlon na basing ikoi da nampu da tawhanba asi tokthok ba yaba nate myoi crore parfu ga nipan rom council ga lemna chinjak pi bagi scheme PMJKY gi wafam su lairi Miyoi bagi bateng pangpagi thabakta khwaidagi chawba weriba scheme asi November 2022 ing phawba sangdokre official oiba warul da masigi scheme asida satliba asi punna lupa crore lakh 1.49 ni aduga masi July 2020 ing phawbagi figure re ngasi phawbadadi kayam sanglamgani habatu wakal thambiyo Manipur gu oida merger gi matamdagi state sarkar oxygen plant amba phawba sponsor tawhiti adubo ngasi di tampaga basuk da ahen oxygen plant taret chalaire Masina barmo idun singi district singdagi mi singna oxygen loba lakpagi changyamna handhalle miyam gi yai fanaraba chawkat thorang tangai fadaba kya da sel tha daba amsong khars kya tawdaba yade marmaduna sarkar na sel lakpham lambi darkar oi masina maram idun state government orbasu natragana central government na tawbu orbasu thauki mabal hengat pagi matang da wangam ka patam zade maram dilai chana sina khars yamna hengalale aikhoina mayuk nariba achauba thaki laichara sida samjinba yaba lambi amata leite Aikoi ki siam saba tokthokpa yade China da pung kunga nipan ki manungda mathol tara longba yum saba ngamle China na pung kunga nipan ki matam ki manungda mathol tara longba earthquake resistant resident building saba ngamle aina official report amana phangdorakle China ki real estate developer amana angak papawong amada pung kunga nipan ki manungda mathol tara longba building saba ngamkiba adu social media da sandorakre China ki changsha city da jum adu sakibak video adu building developer oriba broad group ki maike degi share tawrakre real estate company asina hanana sem sadok laba masak mathum sing puraklaka jum adu sakibane jum adu ki ka amad building adu factory da hana sem saraga purakpani harba part sing adu jum sagador ba mafam adu da truck da holaga purakhibane building ki model khudingmak adu chap mana dimension oiba amade Thobjelaga gari da hapa ya bagi mong da sai masina maram oraga puthok pusin tawbada khudong chaba ohele
construction site aduda unit sing adu mathang launchinaraba matungda bolt torba matungda jumadu saba loichinbane yum sabada sinariba masak mathum adu standard container size oibana malem sinba thongnaki oina pot puthok pusin tawbada chading handhan bada natana installation tawba matamda hena arai bumungda pang thokpa ngamalli aina company asiki mai kedege phongdorakle building adu installation tawba matung bolt chena fazilaba matung jumadu gi darkar oirabesing abadi electric connection adu tawe broad group asigi mai kedege haikibada jumadu jwar harakpa matamda ningkhai bangamloi amadi arai bumung abada sidok sin tawba yabana maram oiraga mafam amadagi mafam amada hongdok hongjin tawduna laina jum sabagi kudong chabal hele aire makha tarakpa atopa pau amadana angang ani dagi hendaba policy chanagadore asamda akaknaba scheme kharagi makhada imung kudingi angang ani dagi hendanaba policy ama chanaraba thawang tawre haina state education minister Himanta Biswa Sarma na phangdokre haina agency dagi phangba pau amana aire Himanta Biswa Sarma na hai haiba imung amana angang ani dagi hendabagi policy asi haujik kudak dagi chanaba tawroi state asida center ga family planning ga marilina ba tongan ba scheme kaya amalaire scheme singa dugi manungda am oriba pradhan mantri awas yojana gi makha angang singbo school lamadi college na sing mahiroi sing lemna admission tahun bagi khudong chaba sing aduda state na khut thingjin ba yaroi adumonamak housing scheme sing ba scheme makal sing state lega ngamai pang hodok pangam labada himung amana angang ani tagi henda bagi policy adu chanaba ngamgane loina na asam da scheme masi mai pang na salai duna maram chadana missing hacket padiga nga thok pangam labadi atopa state sing nasu matau tamdarakane nakalamorom da vaccine kap lak basing da cheng kg manga piragane khurai kendra gi wada vaccination program sa thariba mafam sing da kendra asige vaccine kap lak pamioi sing da hand sanitizer amadi mask pi bagi mathak da cheng kg manga piba auragani haina assembly segment covid awareness and enforcement committee khurai gi coordinator amba sanjan pamna pangdokre mana makatana haikibada vaccine kap chatpagi khudong chathapa mayuk nariba mioi sing gi oinasu lemna gari gi service su auragani haina pangdorake khurai kendra bo covid free oiba kendra mo ohenna bagi pandam da kendra asigi MLA laisang tem susindro na allies susindro allies jaimagi miyang makada hayeng jun kun mathoi dagi auna kendra asigi vaccine kap liba mafam sing da kendra ki mioi sing na vaccine kap patam da hana piramba polam singi matakta cheng kg manga su piba auragane housing state asida curfew thamliba maram da public transportation singi mathau sing su leble maram asina vaccine kap channa ba hona bada kudong chadaba mayuk na ba mioi kya amasu leire madugi kudong chadaba sing adu yengduna kendra asigi oina vaccination gi damakta gari gi service su ayengdagi lemna piragane gari gi service asi mathau taba mioi sin local club sengi khuthangda natragana mobile number 8974 731952 amasung 9856159373 da pau pibiyo khongthang asida kanagumba mioi amatana aranba miyeng yengbiganu madugi mahutta MLA na lokalagliba khongthang singda miyamna sumateng pang sinduna laisada chipuna maithiba pinadaba honeminasi aina su amba sanjambamna makatana phongdoke aroibedo content sing asigi maruiba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yengbiribu puna mapothaga jari channel asina thomda kanarabadi subscribe tawbidribasina subscribe tawbiramaloina like and share tawbusu kawbi nokna mappo amakana thaga jari